Online Manipuri Kuki Pau Miyang Tabri Pumna Puthoi Lashramna Kurumjari Ahan Bada Maroiba Pau Singna Kul Ngak Tuna Lehoraga Ikui Puna Delhi the Chatlaga Kongang Changsin Bagitangai Fadabalakle Chahi Kudingi Pangthok Laga Lakpa Kongjom Turel Langbal Haishoi Kat Bagi Thoram Adongasi Kongjom War Memorial Trust Amadi Diamond Radio ani na silaga pangthokre kuntraga mathoi shuba langban haisoi kat pagi thoram aduda saruk yakhiba miyamna khongjom turelda hailei kat laba matung langbal chara tamki thoram aduga mari leinana trust asigi president su oiriba hanagi minister M Hemanta na hai maraiba ki damak thawaina ponthapi khraba thaubasingi mafamda langban chara tambagi thoram asi chahi khudingi pangthoktuna lagli thoram asi pangthokpagi maroiba pandamdi matamdugi athauba ipai pusingi mathauna maringjel adu macha masu oiriba ngasigi mirol ekoina khudung inba ngamnaba amadi ikai khumnaba utpani hojik thokliba Manipuri lal asi Marik Pidagi Maijaubi Horokpa Haibadu Ore Lal asi matam chana laksin bangam hodaba maram na ngasidi thokliba lal asi tara taruk fare Manipur da haukiba ihau asi center da kariguma makhal amatagi akanba safu pibagi mami taraktaba maramna ikoina jangsiliba ihau asi handokpa mathau tare matang asida khulngak pasingna khulngak tuna lehoraga aikoi puna Delhi da chatlaga khonggang jangsinbagi tangai fadaba lakli haina mahangna makhatana phungdokhi Amaromda Wangkai Mairaba Memorial Trust amasung ningthem chaning sing lupna Anglo Manipuri lanjau da sarugya khiba thaubasingi mafamda langbal thagi haisoi katpagi thoram ngasi khongjom Tengo Lekai Kongjom Turel the Pangtho Kre Haidi. Myanmar da Leriba Thado ethnic group sing asi Manipur ki Thado group sing anakpa mari leinai Myanmar ki National Unity Government amasung PDA gi Insection Makhada Manipur da thokliba irang asiga mari lenana Thado Student Association TSN akulai thajilakpa thingnaba wareb lokre haina BJP gi spokesperson su oiriba Thado gi luchingba lamjathang hawkip na national media da pikiba interview ama da phongdokre mangna makhata na haikiba da Myanmar da leiriba Thado community singna Manipur gi integrity da akaiba amata piroi aikoi ase Indian citizen ama oibana national security kaihandana thamba haibasida yamna maru oina lowi haina phongdokhi maraksida Thado Student Association TSA gi Maikai dagi lup asigi luchingba amadi BJP Manipur gi Wangang Lwde Michael Lamjathang Hawkip ki Churchanpur da leiba mayum mamang thada anirak lamhen tuhen basingna mai thakiba aduda chena basing masak khangdokpada mateng pangbina ba Kuki National Organization KNO da aiba cherol piduna taksin kre Thado Student Association gi Wangang Lwde ki Thadouna khuyek piduna thadrok pachurol amada Churchanpur district ki Fenal village da leiba Lamjathang Hawkip ki mama mapa leiriba yum asi KNO na operate tawba area gi manung da leiba yum ni mafam asida KNA, KNF, MC, KNFH, KNFZ, amadi KLN, Chingba, KNO ga punna minariba militant group sing na operate tawba mafam amani maramasina lamjathang hawkip ki mayumai thakiba adugi daita KNO amadi local civil organization na pufam to ihari amarom da Kuki National Front Samulgi Maikai dagi Thado Student Association na sirakliba maral yakidabaga loinana miyamna sigumba aranba wafam asi thaja bidana basu phongdorakli lubasigi oina su khuyek pinakibadagi hingsa gi thabak amata da chenaba laite Lamjathang hawkip ki mayumai thakiba adu da lup asigi miyoi sing chenaba laite loinana mai chakiba yum adu leiriba mafam adu KNFS ki operational area na te hari amaromda lamjathang hawkip na phongdokpada Thado Student Association na ikiba chero asigi matangda KNFH natana atopalup amatana paukhum pirakpa laite hari marasida BJP Manipur President A. Sarda Devi na Union Home Minister Amit Sahada Lamjathang Hawkip ki matik chaba secretary PB na ba aiba cherol piduna taksin kre Lamjathang Hawkip asi na oiriba tungi asa yamna leiriba Thado tribe ki luchingba loinana BJP Manipur gi Wangang Lwde ma ki mayumai tharambagi thabak NIA bu Tizil halana basu Sardana taksin ki hari makha darakpa update da Kuki Taba Mafamsingda border fencing khabagi thabak matam khara leflagani Manipur amadi Myanmar anigi tainaba Kuki Taba Mafamsinggi oina ngamkhai sambal khabagi thabak leblagani agency gi pauna hai handak home ministry gi makok thongba official singi oiba mifam amana ngamkhai paringi Manipur sarukta Kuki Taba Mafamsinggi oina ngamkhai sambal khabagi thabak hojiki oina leflaga kona sambal khabagi thabak chathanaba wareb laukhibani adumapu Manipur gi atai saruk singda ngamkhai sambal khabagi thabak ti makha chathagani Ngamkhai sambal khabagi thabak naga Taba Mafamsing ahanba oina loisinaba hotnaragani haina Home Ministry gi makok thongba official amana phongdorakli pau sina makha tarduna hai ngamkhai paringda chatnaramba free movement regime FMR lauthokraba matung Indo Myanmar ngamkhai paringda Manipur gi sarukta sambal khabagi thabak mapung fana loisinaba center na thorang lokhat lakpada Kuki Zomi organization sina kanna yaningdaba phongdokhibani free movement regime chatnaringai matamda ngamkhai paringdagi nak animakta
kilometer 13 ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯚꯤꯖꯥ ꯌꯥꯎꯗꯅ ꯆꯌꯣꯜ ꯑꯅꯤꯗꯤ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯜꯂꯝꯕꯅꯤ꯫ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯃꯇꯝ ꯈꯔ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯄꯗꯒꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅꯁꯨ ꯁꯦꯅꯤꯌꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯑꯍꯥꯟꯕꯗꯗꯤ ꯀꯨꯀꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯦꯞꯅꯕ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯗꯛꯇꯒꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯦꯞꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5 ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗꯦꯜ, ꯀꯥꯝꯖꯣꯡ, ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 339 ꯑꯁꯥꯡꯕ ꯉꯝꯈꯩ ꯁꯔꯨꯛ ꯄꯨꯜꯂꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯣꯔꯗꯔꯗ ꯑꯍꯣꯕ ꯂꯩꯍꯟꯗꯅ ꯅꯤꯡꯊꯤꯅ ꯁꯝꯕꯜ ꯈꯥꯕ ꯍꯥꯏꯕꯁꯤ ꯃꯣꯗꯤ ꯂꯩꯉꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ ꯑꯃꯗꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛꯇ ꯆꯩꯊꯦꯡ ꯄꯤꯗꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯕ ꯍꯥꯟꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯅꯔꯝꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝ (FMR) ꯂꯧꯊꯣꯛꯄꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥꯗ ꯂꯧꯕꯒ ꯂꯣꯏꯅꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯃꯈꯥ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯦꯛꯁꯀꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 1492 ꯉꯝꯈꯩ ꯄꯔꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯝꯕꯜ ꯈꯥꯅꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯇ ꯈꯨꯗꯣꯡꯆꯥꯅꯕ ꯄꯦꯇ꯭ꯔꯣꯜ ꯇ꯭ꯔꯦꯛ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯉꯝꯈꯩꯒꯤ ꯑꯁꯥꯡꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛꯠ ꯑꯅꯤꯒꯤ ꯃꯈꯥꯗ ꯍꯥꯏꯕ꯭ꯔꯤꯗ ꯁꯔꯚꯤꯂꯦꯟꯁ ꯁꯤꯁꯇꯦꯝ (HHS)ꯒꯤ ꯈꯨꯠꯊꯥꯡꯗ ꯐꯦꯟꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯀꯤꯂꯣꯃꯤꯇꯔ 21ꯒ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯔꯛꯂꯤ꯫